Hi ma'am, ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯈꯠꯂꯦ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄꯅꯤ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯕꯖꯥꯔ ꯅꯨꯃꯤꯠꯅꯤꯅ ꯂꯩꯍꯧꯔꯦ ꯄꯨꯂꯩ ꯐꯪꯉꯦ ꯁꯖꯅꯥꯁꯨ ꯄꯨꯂꯩꯁꯦ ꯀꯩꯅꯣꯁꯤꯗ ꯂꯨꯄꯥ 50ꯅꯤ ꯃꯄꯨꯟꯁꯤꯗ ꯑꯗꯨꯒ ꯁꯖꯅꯥꯁꯤꯅ ꯂꯨꯄꯥ 50 ꯑꯗꯨꯒ ꯆꯦꯡ ꯆꯥꯡꯉꯦꯗꯤ ꯁꯤ ꯂꯩꯔꯦ ꯂꯐꯣꯏ ꯂꯇꯪ ꯄꯣꯠ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯂꯩꯒꯗꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯄꯨꯂꯩꯒꯨꯝꯕ ꯁꯖꯅꯥꯁꯦ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯕꯖꯥꯔ ꯈꯔ ꯇꯧꯔ ꯑꯗꯨꯝ ꯍꯜꯂꯦꯁꯦ ꯃꯣꯔꯣꯛꯅꯤ ꯑꯙꯥ ꯀꯦꯖꯤꯗ ꯂꯨꯄꯥ 90 ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯅꯨ ꯃꯁꯥ ꯉꯝꯗꯦ ꯃꯥꯒꯤ ꯗꯥꯞ ꯂꯩꯕꯤꯔꯛꯄꯅꯤ ꯃꯥꯁꯦ ꯊꯨꯒꯥꯏꯔ ꯃꯄꯥ ꯄꯤꯊꯛꯆꯈ꯭ꯔꯅꯤ ꯈꯥꯃꯦꯟ ꯍꯥꯞꯄꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯃꯅꯥ ꯇꯥꯕꯤ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯂꯩꯒꯗꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯅꯤ ꯈꯥꯃꯦꯟꯁꯦ ꯐꯗꯤ ꯐꯖꯔꯦꯀꯣ ꯐꯖꯕ ꯂꯥꯏꯗ ꯀꯠꯅꯕ ꯍꯥꯏꯅ ꯂꯧꯔꯛꯄꯅꯤ ꯈꯥꯃꯦꯟꯁꯦ ꯅꯍꯥꯟꯉꯩꯗꯤ 10-50ꯗ ꯆꯥꯔꯝꯃꯤ ꯉꯁꯤꯗꯤ ꯂꯨꯄꯥ 70ꯗꯩ ꯂꯨꯄꯥ 1 ꯇꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛꯁꯦ ꯃꯥꯁꯨ ꯆꯩꯔꯥꯎ ꯅꯣꯡꯉꯥꯟꯕꯒꯗꯤ ꯍꯜꯂꯅꯤ ꯑꯗꯨꯅ ꯃꯣꯔꯣꯛ ꯑꯆꯥꯔ ꯅꯍꯥꯟ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯆꯅꯝ ꯑꯆꯥꯔꯒ ꯃꯣꯔꯣꯛ ꯑꯆꯥꯔꯒꯗꯣ ꯂꯣꯏꯗꯣꯔꯦ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯅꯕꯒꯤ ꯇꯧꯕꯤꯒꯦ ꯑꯩꯅ ꯂꯧꯔꯛꯄꯅꯤ ꯍꯥꯐ ꯀꯦꯖꯤꯗ ꯂꯨꯄꯥ 90ꯗꯅꯤ ꯃꯣꯔꯣꯛꯁꯨ ꯍꯣꯡꯉ ꯃꯥꯜꯂꯦ ꯑꯗꯣ ꯁꯥꯒꯗ꯭ꯔꯥ ꯁꯥꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯆꯅꯝꯁꯤꯁꯨ ꯁꯨꯃꯥꯏꯅ ꯄꯋꯥꯗ ꯂꯨꯄꯥ 50ꯅꯤ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯀꯥ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯑꯣꯏꯅ ꯁꯤꯅ ꯀꯥꯟꯅꯔꯕ ꯀꯩꯅꯣ ꯍꯥꯏꯅ ꯄꯣꯔꯛꯑꯦ ꯐꯁꯨ ꯐꯕ ꯎꯕꯗꯨꯗ ꯑꯗꯨꯒ ꯁꯣꯅꯨ ꯍꯥꯏꯗꯤ ꯃꯆꯤꯟꯁꯦ ꯊꯩꯔꯒ ꯀꯩꯝ ꯆꯥꯅꯤꯡꯗꯕꯗꯨꯅ ꯗꯕ ꯑꯃ ꯊꯛꯈ꯭ꯔꯦ ꯄꯥꯔꯨꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃ ꯀꯨꯜꯂꯨꯔꯕꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯅꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨꯅꯦ ꯑꯗꯣ ꯃꯥꯁꯨ ꯗꯕ ꯃꯍꯤ ꯊꯛꯄꯗꯩ ꯐꯈ꯭ꯔꯦ ꯁꯣꯅꯨꯁꯨ ꯃꯥꯁꯨ ꯊꯛꯀꯦꯅ ꯑꯃꯗꯤ ꯄꯨꯔꯛꯑꯦ ꯃꯆꯤꯟ ꯌꯥꯝ ꯈꯥꯏꯌꯦꯅ ꯀꯔꯤꯝ ꯆꯥꯅꯤꯡꯗꯦꯅ ꯑꯗꯣ ꯃꯥ ꯄꯨꯗꯤꯅꯥ ꯆꯠꯅꯤꯗ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯄꯨꯗꯤꯅꯥ ꯆꯠꯅꯤꯁꯦ ꯑꯃ ꯇꯧꯔꯗꯤꯀꯣ ꯉꯁꯥꯏꯁꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯗꯨꯒ ꯄꯨꯗꯤꯅꯥ ꯆꯠꯅꯤ ꯑꯃ ꯇꯧꯔꯒ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯃꯌꯥꯡꯕ ꯄꯥꯝꯕꯤ ꯅꯠꯇꯅꯤ ꯃꯌꯥꯡꯇꯣꯟꯗꯣ ꯑꯗꯨꯏ ꯄꯥꯝꯕꯤ ꯅꯠꯇꯅꯤ ꯅꯣꯡ ꯆꯨꯔꯕꯅꯤꯅꯀꯣ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯑꯦꯛꯗꯝ ꯏꯀꯥꯏ ꯈꯪꯗꯕꯩ ꯇꯥꯏꯞꯇ ꯃꯊꯛꯀꯣ ꯅꯥꯄꯤꯁꯨ ꯈꯔ ꯌꯥꯎꯕꯗꯤ ꯌꯥꯎꯏꯀꯣ ꯑꯗꯣ ꯃꯌꯥꯡꯕ ꯅꯠꯇꯅꯤ ꯑꯗꯣ ꯄꯨꯗꯤꯅꯥꯁꯦ ꯈꯔ ꯅꯨꯡꯁꯤꯗꯥꯛꯁꯦ ꯍꯦꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯈꯔ ꯊꯠꯈ꯭ꯔꯦ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯃꯅꯥꯒꯁꯦ ꯄꯥꯛꯑꯦ ꯐꯖꯅ ꯆꯠꯅꯤꯁꯦ ꯇꯧꯔꯗꯤ ꯁꯣꯅꯨꯁꯨ ꯆꯥꯛ ꯈꯛꯇꯪ ꯆꯥꯒꯅꯦꯕ ꯃꯥꯗꯤ ꯄꯨꯗꯤꯅꯥ ꯆꯠꯅꯤꯁꯦ ꯄꯥꯝꯖꯕꯅꯤ ꯑꯗꯣ ꯍꯋꯥꯏ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯊꯣꯡꯈꯤꯕꯒꯤ ꯄꯨꯟꯅ ꯊꯣꯡꯖꯜꯂꯦ ꯕꯥꯔꯣꯒꯤꯒ ꯀꯔꯤꯒ ꯑꯗꯣ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯨꯗꯤꯅꯥ ꯆꯠꯅꯤ ꯑꯃ ꯇꯧꯔꯒ ꯕꯥꯔꯣꯒꯤꯁꯨ ꯆꯥꯁꯜꯂꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯆꯠꯈꯤꯕ ꯃꯇꯝ ꯈꯪꯍꯧꯗꯦ ꯃꯌꯥꯝ ꯆꯩꯔꯥꯎꯕꯒꯤ ꯁꯖꯤꯕꯨꯒꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕꯗꯕ ꯑꯗꯣ ꯄꯥꯔꯨ ꯃꯁꯝ ꯀꯛꯄꯤꯌꯨ ꯃꯥ ꯅꯍꯥꯟꯗꯩ ꯃꯁꯝ ꯀꯛꯄꯤꯌꯨꯅꯕ ꯇꯧꯕꯗꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯄꯨꯗ꯭ꯔꯦ ꯉꯁꯤ ꯅꯨꯡꯉꯥꯏꯔꯦ ꯉꯔꯥꯡꯗꯩꯗꯤ ꯈꯔ ꯄꯥꯔꯨ ꯑꯗꯨꯅ ꯁꯣꯅꯨꯗꯤ ꯂꯩꯍꯧꯔꯦ ꯃꯥ ꯃꯁꯝ ꯄꯨꯈꯔꯦ ꯃꯄꯥꯟꯅꯩ ꯆꯩꯔꯥꯎ ꯃꯃꯥꯡꯗ ꯀꯛꯄꯤꯍꯧꯔꯣ ꯍꯥꯏꯕ ꯁꯣꯅꯨ ꯆꯠꯇꯔꯦ ꯍꯌꯦꯡ ꯀꯛꯆꯔꯅꯤ ꯃꯥ ꯈꯔ ꯅꯨꯡꯉꯥꯏꯔꯒ ꯍꯤꯞꯄꯤ ꯁꯣꯐꯥꯗ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯗꯥꯛꯀꯤ ꯆꯠꯅꯤꯁꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯤ ꯑꯗꯨꯌꯥꯝ ꯍꯦꯟꯅ ꯄꯥꯝꯃꯝꯗꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯁꯤꯁꯦ ꯇꯟꯒ ꯇꯧꯔꯁꯨ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯣꯏꯔꯗꯤ ꯄꯨꯔꯥ ꯆꯥꯟꯅꯔꯦ ꯕꯣꯔꯥ ꯑꯃ ꯍꯧꯔꯒ ꯑꯗꯨꯒ ꯆꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯗꯤꯅꯥ ꯀꯩꯅꯣ ꯆꯠꯅꯤꯁꯤꯒ ꯄꯥꯔꯨ ꯂꯥꯛꯑꯒ ꯃꯣꯏ ꯃꯁꯝ ꯀꯛꯄꯗꯩ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯅꯤ ꯑꯁ ꯑꯩꯈꯣꯏ ꯄꯨꯔꯨ ꯃꯤꯡꯖꯦꯟ ꯌꯦꯡꯈ꯭ꯔꯦ ꯃꯣꯏ ꯃꯁꯝ ꯀꯛꯑꯒ ꯂꯥꯛꯑꯦ ꯄꯥꯔꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯜꯇꯔꯒꯤ ꯇꯦꯞꯁꯦ ꯀꯩꯅꯣ ꯇꯧ ꯏꯁꯤꯡ ꯍꯥꯏꯗꯤ ꯇꯨꯞ ꯂꯥꯎꯅ ꯇꯥꯔꯣꯀꯣ ꯑꯁ ꯄꯥꯔꯨꯗꯣ ꯏꯔꯨ ꯊꯣꯛꯄꯗ ꯃꯉꯛꯁꯝꯗ ꯈꯔ ꯅꯜꯂꯨꯕꯒꯤ ꯄꯩꯔꯤꯅꯤ ꯑꯩꯗꯤ ꯃꯁꯥ ꯉꯝꯗꯕꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯏꯔꯨ ꯊꯣꯛꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣই ꯃꯉꯛ ꯁꯪꯕꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯅ ꯇꯛꯄꯒꯤꯀꯣ ꯀꯞꯄꯤꯕ ꯑꯗꯣ ꯇꯦꯞꯁꯦ ꯁꯤꯁꯦ ꯑꯅꯧꯕ ꯑꯃ ꯄꯣꯔꯛꯄꯅꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯐꯪꯉꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯥꯞꯄꯒ ꯇꯨꯞ ꯂꯥꯎꯅ ꯇꯥꯕ ꯑꯗꯩ ꯑꯩꯅ ꯍꯥꯏꯅꯕꯅꯤ ꯏꯁꯤꯡ ꯇꯨꯞ ꯇꯥꯔꯗꯤ ꯄꯩꯁꯥꯒ ꯆꯠꯂꯤꯒ ꯍꯥꯏꯗꯨꯗ ꯀꯤꯗꯅꯀꯣ ꯑꯍꯟꯕ ꯃꯥ ꯂꯧꯔꯦ ꯄꯥꯟꯗꯒꯤ ꯇꯧꯔꯦ ꯑꯍꯟꯕ ꯄꯥꯟꯁꯤꯜꯂꯗꯤ ꯇꯥꯔꯔꯣꯏꯗꯣ ꯑꯁꯤꯒꯤ ꯇꯦꯞꯁꯦ ꯐꯕꯁꯨ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯣꯛ ꯇꯧꯐꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯈꯨꯗꯥꯡ ꯃꯨꯔꯦ ꯈꯨꯗꯥꯡ ꯐꯦꯟꯁꯤꯗ ꯉꯥꯏꯇꯂꯕꯅ ꯃꯨꯖꯔꯅꯤ ꯆꯥꯗꯣꯏ ꯅꯨꯡꯁꯥ ꯆꯥꯗꯣꯏ ꯁꯥꯗꯣꯏꯅꯤ
ꯌꯥꯒꯗ꯭ꯔꯥ ꯌꯥꯒꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯨ Ising hapa amuk check tawrage. Sina purana aduni. Kadaidagi leak oiraiba khangde. Kanadre yengurani ising hapaga aduga tabra tadabra yengbaini tade taroida hanbanina. Ising hapchala kitchen se sengdokpa khaibok sengdokpa yong. Kai mali pura furang kakoko lere kitchen. Saksa thorani saklame. Aduga ngasi numitse sengma myam matam amta chtkhi kanghoude nganahandagi dum khara sengdok Cheirao bagi dum sajibugi dum chahi kudingi tawna lamina ko Diwali gumba Cheirao ba haibase mot kera molo kera parda khangde sofa cover khangde jum jala sengdokpa khangde adum sengning sengdok ningbudo adumai sengba khotpa taw matam sang as ngarang ngasi se time ga chtkhi ba kanghoude matam chtkhi kanghoude ngarang nong chudabanina I kano tawre ngune kange ge tomato se ina si camera se de pikpa maliko chawre ba si se kuira bane ina palakpa de khali ba Cheirao bada Cheirao numita lai de kat ke aina ko aidi ena ta sonda munle si di mundri munbra mundabra dum kat tor bane heng dinuk sa se pha sa ba taradi munga da bado pakpai su leire de su hayeng Cheirao numita di munla su munda su kat tor bane khami je mi se khan gara mane na Lausan gara ge aduga khoise poche khara lauga da basu wale gi thong mi yum mama oire de ko thongjin da parda panda bai se khogi hang oda mai tawre sudogi bage ko sofa cover gumana heng su ani sonu tum mi jong cha kitang da cha tum mare chin je thedok pagi ne machin thai bagi ne ba paruna kem sana lei jong ana parda panjala di yum ta matau male Parda yaudadi kaidam taw hang adumaina aduga tabak loisalamaga ma kaiga amuk smart bazaar da laini kari award pa khara leigi si laina खाली मासी ना बोल हम जाओगे खा लो तो पूरा नहीं हम लोग से पीवे ना si sumain to bese phatte kano to पानी तो दिन ले बाद पानी में का भी जा रहा नहीं तो दे दूं जा आग ना तब ना खाली sigi haise hai kha duni angne fruit ka dilai roi gi hangsai laphoi ga angur ga se dragon fruit le laphoi ga ubi ga leire smart bazaar da gi halakpada khogi nahan fan sembada su fan loire haire aduga cheng lore as ngasi di ma ana ayuktagi thabak matam ne chtkhi kanghoude baga adum nung thinsu dum khangdre fan su seme fan se sembada manungi kai na cha me lising am makhai bu lawre cheng su borani lausalle smart bazaar de halle aduga koi bazaar da mo muk chalure bazaar de mo pojai leira thamamaga mu fan lawroi ne fan ma muk lawre smart bazaar da gi cooker am lawrak pane aina koi gi company gi kaino budi natre ko adoisu 3 liter gi ne ba aimona di 5 liter ani budi leiba ando aina dum hawa ke jikara kam bagi 3 liter sama lawre amagak leira me dum mapana mana ada silong pu gara bane aisu macha am de lawsalle aduga si jar se aina ma lawrak pane asigi ta anamba aina smart bazaar da chat pane ba mage acha tawra hap ke na ado karon leire bazaar ai bu manata bi lai da manata bi se leidi leiba fridge da leira me na hayeng Cheirao numita kaino tawning bagi seng na katning bagi ko ama lawre machu su macha yanghang su me ama leiri ni ko kg mapan silong da probado aina dum sengamang nai khida bagi dum aina haidi dum sok khiba kaino tawbodona nungai tana macha bazaar de packet oina porak pani jira ne yanghang ne sumba si khara smart bazaar de lawrak pani sin ma aina ada di ma di Cheirao ra kai ka do phajan sa ba kano taw da bane na ada chaw choina ka lawrak pani smart bazaar canteen da su lai ni canteen da dum tan bagi ko por lai ga leite ga dum ma taw bai tan bagi adum smart bazaar na ko ma na thak la pa lai pa khara ga ji khara hen gra su phare ai da
ꯀꯦꯟꯇꯤꯟꯗ ꯆꯠꯂꯨꯔꯗꯤ ꯑꯗꯨ ꯕꯟꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯄꯣꯠ ꯁꯨꯔꯝꯗꯕ ꯇꯜꯂꯕ ꯑꯗꯣ ꯐꯗꯤ ꯑꯗꯨꯝ ꯐ ꯃꯥꯜꯂꯦ ꯍꯥꯐ ꯀꯦꯖꯤꯗ ꯀꯌꯥꯅꯣ ꯄꯤꯔꯛꯄꯒꯤ ꯀꯥꯎꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯨꯀꯔꯁꯦ ꯍꯥꯡꯗꯣꯛꯅꯗꯤ ꯌꯦꯡꯉꯁꯤ ꯑꯩ ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯂꯥꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗꯒꯤ ꯍꯧꯗ꯭ꯔꯕꯅꯦ ꯑꯗꯨꯝ ꯂꯥꯏꯒꯤ ꯇꯣꯉꯥꯟꯅꯗꯤ ꯀꯩꯅꯣ ꯀꯥꯡ ꯈꯥꯕꯩ ꯀꯩꯀꯩꯕꯨꯗꯤ ꯂꯣꯏ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯀꯨꯀꯔꯁꯤꯁꯨ ꯁꯤꯁꯦ ꯑꯗꯨꯝ ꯊꯝꯈ꯭ꯔꯅꯤ ꯍꯋꯥꯏꯒ ꯀꯥꯝꯃꯔꯣꯏ ꯑꯝꯇ ꯑꯩꯗꯤ ꯑꯃ ꯀꯣꯏꯁꯝ ꯁꯝꯅꯗꯕꯤꯗ ꯂꯥꯏꯒꯤꯗ ꯑꯣꯏꯅ ꯀꯩꯅꯣꯒꯤ ꯑꯣꯏꯅꯅꯦ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯀꯨꯀꯔ 5 ꯂꯤꯇꯔꯒꯤ ꯑꯅꯤ ꯂꯩꯔꯤꯁꯤꯁꯨ ꯂꯥꯏꯒꯤ ꯑꯣꯏꯅ ꯊꯝꯃꯝꯕꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯤ ꯂꯥꯛꯄꯗ ꯊꯣꯡꯖꯣꯡ ꯈꯣꯠꯆꯟ ꯇꯧꯈꯤꯕꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯤꯖꯤꯟꯅꯔꯔꯣꯏ ꯁꯤꯁꯦ ꯁꯦꯡꯅ ꯐꯦꯡꯗꯣꯛꯑꯒ ꯑꯗꯨꯒ ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯒꯤ ꯍꯋꯥꯏ ꯐꯨꯠꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯕꯖꯥꯔ ꯆꯠꯂꯨꯔꯦ ꯊꯦꯡꯉ ꯄꯔꯨ ꯍꯜꯂꯛꯄꯗ ꯑꯆꯥꯄꯣꯠ ꯌꯦꯡꯉꯦ ꯑꯆꯥꯄꯣꯠꯁꯨ ꯑꯝꯇ ꯂꯧꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯕ꯭ꯔꯦꯗ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏ ꯁꯣꯅꯨꯁꯨ ꯉꯁꯥই ꯆꯥꯛꯀꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯆꯥꯗꯕꯅ ꯁꯤ ꯑꯣꯏꯗꯤ ꯆꯥꯈꯤꯗ꯭ꯔꯕꯅꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯝꯖꯕꯁꯦꯀꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯍꯟꯁꯨ ꯆꯥꯅꯤꯡꯉꯤꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯆꯥꯅꯤꯡꯗꯦꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏꯑꯕ ꯑꯗꯨꯝ ꯍꯛꯆꯥꯡꯗ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯇꯣꯏꯅ ꯆꯥꯗꯕꯩ ꯋꯥꯔꯤꯇꯅꯦꯕ ꯑꯗꯣ ꯕ꯭ꯔꯦꯗꯁꯦ ꯁꯨꯃꯥꯏꯅ ꯄꯤꯖꯥꯏ ꯃꯑꯣꯡ ꯁꯦꯝꯃꯒꯦ ꯆꯅꯝ ꯈꯔ ꯑꯩꯅ ꯁꯤꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯕ ꯇꯣꯃꯦꯇꯣ ꯀꯦꯆꯞꯇꯣ ꯂꯧꯔꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯗꯥꯛꯀꯤ ꯆꯠꯅꯤꯗꯨꯅꯦ ꯑꯁꯤ ꯄꯨꯔꯥ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯕ꯭ꯔꯦꯗ ꯃꯊꯛꯁꯦ ꯇꯩꯔꯒꯦ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜꯁꯇ ꯑꯩꯅ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯚꯦꯖꯤꯇꯦꯕꯜꯁꯦ ꯇꯣꯃꯦꯇꯣꯒ ꯀꯩꯅꯣꯒ ꯇꯤꯜꯍꯧꯒ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯕꯖꯥꯔꯗꯒꯤ ꯑꯅꯤꯈꯛ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯑꯣꯏꯅ ꯍꯥꯞꯄꯒ ꯇꯧꯔꯒꯦ ꯁꯣꯅꯨꯁꯨ ꯆꯥꯖꯔꯅꯤ ꯄꯔꯣꯏꯁꯨ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯕꯒꯤ ꯁꯦ ꯑꯣꯏꯅ ꯍꯔꯥꯎꯅ ꯆꯥꯖꯔꯅꯤ ꯑꯩ ꯀꯦꯞꯁꯤꯀꯝ ꯂꯧꯔꯛꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯈꯜꯂꯤꯉꯩꯗ ꯀꯥꯎꯅ ꯂꯧꯔꯛꯇꯔꯦ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯦ ꯏꯃꯨꯡꯗ ꯆꯪꯉꯛꯑꯗꯤ ꯁꯥꯔꯦ ꯃꯄꯥꯟꯗꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯍꯧꯔꯦ ꯑꯗꯨ ꯕꯥꯏꯛꯇꯒ ꯆꯠꯂꯦ ꯏꯪꯕꯅ ꯂꯣꯏꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯨꯗꯥꯡ ꯑꯁꯥꯡꯕ ꯂꯤꯠꯇꯕꯅꯤꯅꯅꯦ ꯅꯨꯡꯁꯤꯠꯇꯣ ꯑꯗꯨ ꯏꯃꯨꯡ ꯆꯪꯉꯛꯄꯒꯗꯤ ꯑꯃꯨꯛ ꯕꯪ ꯂꯥꯎꯅ ꯁꯥꯔꯦ ꯃꯊꯛꯅꯤꯅ ꯈꯨꯠꯁꯥ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯦ ꯑꯩꯅ ꯁ꯭ꯋꯤꯠ ꯀꯣꯔꯟꯁꯦ ꯑꯖꯨꯒꯖꯥꯛꯁꯦ ꯀꯩꯅꯣꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯨꯠꯇꯣꯛꯄꯅꯤ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯒ ꯃꯊꯛꯇ ꯆꯤꯁ ꯈꯔ ꯆꯥꯏꯁꯜꯂꯅꯤ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯁꯥꯍꯜꯂꯒ ꯊꯝꯃꯒꯀꯣ ꯑꯁ ꯄꯁꯣꯅ ꯍꯔꯥꯎꯒꯗꯧꯔꯕꯅꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯥ ꯅꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯗꯕ ꯆꯥꯛꯀꯀꯌꯥ ꯆꯥꯅꯤꯡꯗꯕꯗꯣ ꯆꯩꯔꯥꯎꯕ ꯃꯃꯥꯡꯁꯦ ꯈꯔꯁꯨ ꯁꯨꯝ ꯁꯖꯤꯕꯨꯁꯤꯗ ꯈꯔꯁꯨ ꯇꯧꯕꯗꯤ ꯇꯧꯔꯤ ꯏꯅꯦꯝꯕꯣꯛꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯝ ꯁꯥꯔꯛꯑꯒꯅ ꯐꯦꯟ ꯈꯪꯊꯥ ꯊꯥꯔꯦ ꯏꯪꯉꯒ ꯑꯃꯨꯛ ꯅꯣꯡ ꯆꯨꯔ ꯋꯦꯗꯔꯁꯦ ꯆꯦꯟꯖ ꯇꯧꯕꯁꯤꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯑꯗꯣ ꯄꯔꯨ ꯂꯣꯏꯈ꯭ꯔꯦ ꯁꯣꯅꯨ ꯑꯃꯨꯛ ꯇꯧꯔꯦ ꯁꯣꯅꯨꯁꯨ ꯍꯤꯗꯥꯛ ꯆꯥꯔ ꯍꯌꯦꯡ ꯐꯈ꯭ꯔꯗꯤ ꯐꯅꯤ ꯁ꯭ꯀꯨल ꯀꯥꯔꯛꯑꯃꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯊꯝꯃꯒꯦ ꯁꯤ ꯃꯅꯨꯡꯗ ꯑꯃꯨꯛ 4 ꯈꯛ ꯑꯃꯨꯛ ꯁꯦꯝꯃꯦ 9 ꯈꯣꯏꯔ ꯃꯥꯜꯂꯦ ꯁꯣꯅꯨꯒꯤ 2 ꯄꯔꯨꯒꯤ 2 ꯑꯩꯒꯤ 2 ꯃꯄꯥꯒꯤ 2 ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯦ ꯁꯤ ꯆꯥꯁꯜꯂꯣꯏꯔꯒ ꯑꯃꯨꯛ ꯏꯁꯤꯡ ꯊꯛꯆꯜꯂꯅꯤ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯆꯥꯛ ꯑꯃꯨꯛ ꯆꯥꯅꯤꯡꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯁꯤꯒꯤ ꯇꯋꯥꯁꯦ ꯌꯦꯡꯕꯗ ꯑꯃꯨꯛ ꯊꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯣꯟ ꯏꯁꯇꯤꯛꯀꯤ ꯇꯋꯥ ꯅꯣꯟ ꯏꯁꯇꯤꯛꯀꯤ ꯄꯣꯠꯁꯤꯃꯨꯛ ꯐꯠꯇꯕ ꯂꯩꯇꯦ ꯈꯔ ꯑꯩꯈꯣꯏ ꯀꯣꯛꯂꯛꯄꯗꯅꯦ ꯃꯁꯛꯁꯦ ꯊꯤꯌꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯇꯛꯅ ꯐꯦꯡꯗꯔꯦ ꯐꯖꯗꯕꯒꯨꯝ ꯇꯛꯑꯦ ꯑꯩꯈꯣꯏ ꯀꯣꯇꯤꯡꯁꯦ ꯍꯦꯛꯇ ꯀꯦꯜꯂꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯦ ꯌꯥꯝ ꯇꯜꯂꯦ 2 ꯑꯃꯗꯣ ꯃꯨꯟꯗꯅ ꯑꯩꯅ ꯊꯥꯡꯊꯔꯦ ꯑꯗꯨꯒ ꯁꯤ ꯁꯣꯅꯨ ꯄꯔꯨ ꯍꯥꯟꯅ ꯄꯤꯖꯈ꯭ꯔꯒꯦ ꯁꯥꯔꯤꯉꯩꯗꯀꯣ ꯆꯤꯁꯀ ꯍꯥꯞꯄꯁꯤꯗꯤ ꯕꯪ ꯁꯥꯔꯤꯉꯩꯗ ꯆꯥꯕꯅ ꯍꯥꯏ ꯃꯄꯥ ꯀꯣꯚꯔ ꯇꯧꯔꯤ ꯕꯨꯛ ꯁꯣꯅꯨꯒꯤ ꯑꯃꯨꯛ ꯁꯣꯅꯨꯒ ꯄꯔꯨꯒ ꯁꯥꯔꯤꯉꯩꯗ ꯄꯤꯖꯔꯒꯦꯁꯦ ꯑꯗꯨꯒ ꯑꯩꯒ ꯃꯄꯥꯒꯅ ꯁꯦꯝꯅ ꯂꯩꯔꯤꯁꯦ ꯆꯥꯕ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ये दोनों हाथ खा लो चालू तो ꯍꯥꯎꯕ꯭ꯔꯥ ꯅꯪ ꯀꯥꯏꯗ ꯆꯥꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯅꯤꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯔꯨꯝ ꯆꯥ ꯉꯝꯗ꯭ꯔꯦ मया हो बसा कर देना ꯍꯣꯏ ꯅꯪꯒꯤꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯇꯣꯔꯤꯅꯤ ꯁꯤꯁꯨ ꯌꯥꯔꯅꯤ ꯁꯣꯅꯨ ꯁꯤꯔꯨꯔꯒ ꯆꯥꯈ꯭ꯔꯦ ꯈꯔꯗꯤ ꯀꯩꯅꯣꯝꯇꯗꯤ ꯑꯗꯨꯝ ꯑꯌꯨꯛꯇ ꯆꯥꯛ ꯈꯤꯇꯪ
ꯑꯗꯨꯝ ꯑꯩꯅ ꯉꯥꯡꯒꯅꯦꯅꯀꯣ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯆꯥꯕ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗ ꯁꯤꯅ ꯑꯩꯒ ꯃꯄꯥꯒ ꯑꯃꯨꯛ ꯁꯥꯅ ꯑꯃꯨꯛ ꯆꯥꯊꯔꯨꯔꯒꯦ ꯃꯌꯥꯏ ꯇꯦꯛꯇ꯭ꯔꯁꯤꯁꯨ ꯃꯊꯥꯏ ꯇꯠꯂꯦꯗ ꯇꯧ ꯂꯣꯏꯔꯛꯄꯗ ꯆꯥꯅꯤꯡꯗ꯭ꯔꯦ ꯈꯔ ꯍꯥꯎꯋꯦ